Mayam Kurumzari Impact News ki Impact Talk to Manipur program da ke Thokchom no mayam taram noksari ngasi ki Impact Talk to Manipur ki episode asida puzargli ba guest ase mayam da hamuktan saktak sage Ngathem Khagemba Apromise hari ba company sigi managing director ni Khagemba taram noksari ado khoi Khagemba si mingbudi gasi khona so aina su khangcher mayam da su haijere do Khagemba gi Ngathem Khagemba gi profile hai tare laifam karai dano yumna karai dano duga kari kari khoi gi ima baba gi min kari kari isnau kaya no sing mathan khatan tian tak na thambiu sure haijere I hakiming Ngathem Khagemba and singjamai dabi singjamai ngakrabam le ektagi and I baba gi ming na Ngathem Suder and ima gi ming na RK Indubala Debi and I class 10 Don Bosco da Chingmairong da losinjare aduga class 12 na HRD da losinjare aduga I haki graduation na computer science Chennai da losinjare Hindustan College of Arts and Science da adugi matungda I hak APCO aina one of the largest sales company in the world adu the trainer amo ina thabak tawjare adu matungda amuk Tata Consultancy Service TCS ta su isa I hak yaujare haitare kaino gi iPhone launched over the iPhone 6 launched over the Australia da isa yaujare haitare and then adugi matungda muk isa se akogi Urban Clap aina one of the fastest growing startup companies in India adu the operations specialist oina thabak tawjare and then company mamam da thabak tawjaba ta tar su aigi passion si aigi pamjaba si adu da kya leitaba haitare isa gi something ama tawjaningba and then Malibag Manipur gi damakta su aise especially the youths dugi damakta su kai kai no yam tawjaningba aduna isagi company ama Apromise nam link khatjabani sigi se ai iyambaga ai phaibok ai yamba Ngathem Chinglemba ibani torga link khatjabani hujikmak se companies dikara wai office kai lady hujik thangmai bandale hujik thangmai ban akhoi lila sing khongnang khong aduda akhoi opposite RBI bank ki adugi hack MRF ki mathak lei jabani the pro company sida hujik office sida company sigi as a managing director moina leibini simakha da employee kaya di thabak hujik sigi company sigi tongan ba magi mathauna buk next time da ai dum lak sage aduga company sida mayam si thabak kaya bibiri na sing kaya min kaya thabak tori hai right now as of now we are a startup company so with startup company akhoi hujik mujiki requirements is probably around 5 to 6 staff lay haitare so and that is more than sufficient because we are a training company so training company amana maram oiga aina chalaga ta ubanina koi right now hujiki recruitment phase tabu si budi lairi so probably we plan to recruit another 10-15 employees but as of now we have around 6 staff which is more than sufficient for the work at hand hujik akoi khutta laiba thabak tu di more than sufficient duga companies na maruina karatori se focus tori si kari kari tabak to no ko mayam motivator amo mo ine company motivator company enhance company behavior human behavior enhance company have ni butin ti khangjere duga ya maruina pakson na Manipur gi keno da kana ba pdc kari kari obi masi company si da asa tori se mayam na kai kai be maruina akoina deal tawjari si haitare human behavior and mioi bagi psychology wakan kukan haitare sidai sida human behavior and human psychology da focus tawjaba company ang khangi and akoigi ngarang nahan akoi babagi mamana bang ki mayum de chatlaga wari saru ba han angkakse at the probably mas around 55 to adwai muki chahi gi range adwai muk oiranga dongma le na khale and maga sum wari sana bang hatang phamina ba matam sida akoi discovery channel jing mina ba discovery channel jing mina ba sida lam makal mayam ama se utpa na utpa sida magi wari se ai se lam mayam si chatningi ne koiningi ne habi asama tawningi ne haibagi pot ama sum laiba haita adagi doctor pilot amuk discovery channel dam ula ka na doctor pilot ki mu asi aina khwai pamjaba si asini haidi akogi ta hoda bagi wari nga ta oina ngangak pa haita and but life si sum haujen giba and tamba sungam daba so amuk tang hingi ba life si da kamaina akogi apamba aku aning ba life to kamaina hingadage haibagi adumaina kamaina wakhan khallaga amasung apamadu thungadage phangadage adugi level lo kagadage haibagi adumaina karamba mem oigadage amaina wakhan so successful meetings sina kamaina wakhan khalli moi kamaina behave ta we khotli haibadu akoina mayam da sandongna takcharaga akhoisu adumaina tawba ma oina bagi damakta duda deal tawjaba company khangni haijota yam sena ha ka mayam da sothara ba pungning wakhal sothaba sing du improve tawna ba maruina aduga tongan ba akoigi migi wakhal lon si te hena maru kano akoigi eno piraga kari haitare akoigi mathau piraga thabak si brain gi human brain sab ana ba adubu mathau tok doba mayam to holak ba adugum gi mong da hena mingon da improvement pi baduni aduga laksaningi na hojiki Apromise na tongan ba yamna chahi kya mu subire probably it's around 3 years
Maraksida khoi tongan ba kare haitare motivative class haitare stage performance kumba natraga na khoina campaign se expand to ba haidi mayam da khangan gi kari program di Manipur gi pakat pa lady Manipur da huziki oina akhoi se firewalk kaina ga tawe haitare Manipur the first time we're the first company in Manipur to do firewalk hadi akhoi cricket pitch to mine sange ado 2000 degrees Celsius muk sai haitare mai se adu mathak tu da satra or me sing sin net laga chatpa haitare hadi the most important thing is akhoi brain si sigi brain this is 2 million years old this is chahi ama yame ba khoi brain si mioi bana hingak pa dagi haitare 2 million years old sig brain gi mathau si mioi ba si protect over the most important function of the brain is to protect the individual mioi ba se akhoi akiba tamngam da ba simayam sidagi kan ba haitare aduna class daga noi mamang ka khala kira satra sa hai matam da ka khaning dri hadi mamang ka khat padi oja ga naksala ga khangba khangam da ba oja du nang khangak pai hadi mo da something akiba ma kainoma hangdurak pai na brain sina du protector ga thamme the most important function of the brain si me ba se protector thamba amasung comfortable ohela thamba aduna koi se ayung ata da walking ga chain riba jogging ga chaining driba khotriba tawri sing se brain gi mathoni the brain sina du kai no the energy se conserve tor thamba haitar so that survive tong na ba si number 1 brain gi focus ne and the brain is to protect us akhoi se kan ba to khoi gi risky oi ba thabak sing tamngam da ba thabak sing chop ka da ba anything adi tawraga di business ka haiba tawraga di mai pak pa ya ba ama fail oi su ya ba sing ba da akhoi wakhan yam khalali se the brain's duty is to protect so we overthink haitar smai tawdina akhoi gi kai haitare akhoi gi baitan mathak sida hena khanjan ba miyo ba se hena khanjan ngal le haitare adong sai baitan mathak sat pa se tongan ba hindu gi culture da so keno se leri ko moi gi mai mathak sat gi keno sa bi dum lei ado akhoi gi khagem gi campaign sina training pira kanda brain training si pira kanda baitan mathak sat pa ngam gi keno si keno si lei grabane ba ado karamaina masi se akhoi na mayam da hai ba ya ba haitare karamain toroga torokhi bano hai ba gi wari yam te tak ba wari ba tiam tang libi be ya adi maitan chappa gi poti lakhi ba se okay sige se akhoi gi Anthony Robbins in a world number 1 motivational speaker am lay and mahak ma su pana su hogdoki ba haitare and Manipur da su maitar fireworks se su tongning ba because it has never Manipur da su tawdri ba haitare and amasung akhoi mai phuti ba maitan mathak tu da khutsina yai ba matam khutsi sai adu mathak tu da ne la chat pai se yam challenge amne ba ki ba haitare but me tawri ba poto but chalu rakanda kashu side ba sing na hai matam da ka chalu rakanda kashu side and kan khong tatna khotna akhoi overthinking oi ba se aduna sigi smai tawdina akhoi firework hai ba pot se ina Manipur da akhoi leiba aki bagi level si ke haitare youths mayam sida akhoi thauna asi hingat na baina aina pusan jar pane haitare ado asigi show ga di utki ba leira utkre Jenims ta ama tawjagre adagi usha hol su ama tawjagre haita am challenge sam khakne ba si akhoi gi company si ta training tawrakanda sigum gi mi na ngamdaba adi ngambaga ngami ba thabak si akhoi su ngamba yai na haiba challenge ta tawri thabak ne ba aduga hojik tasina motivational speaker mayam am su le do Manipuri go indi company sina ahan ba oidori aduga tasina hojik si mi bigi keno si angang sing si developing stage sahi ton stage mayam le do karam stage dana na khoi gi campaign is hena emphasis piraga magi top most adi mana graduate lor kal man sibo obe sibo to we have do adi matang da kalma sahi matang da noine hena training pi campaign exactly positive question so si matang sida ina akhoi gi aham bagi akhoi angang macha si poga first 5 years sigi first 5 years sida ne akhoi gi brain gi growth yam thina wangi si haje ta first 5 years particularly first 3 years aham macha hi ahum si sida is the brain gi growth yam thui hai tare ana akhoi gi asom da star world ga yengbu matam da angang macha sina picture pi ngai da akhoi gi Bruce Lee gi type ta exercise makal to holi si adugi timing du da tawri ngai da angang si smart oiba adagi intelligent oiba chang si hele ana adugi stage da ana asing bai di sigi si picture pi ngai da gi haurakadam ne hai tare mama pa na sigi understanding si leiraga angang macha du da sum coach to bi gadam ne adugi akhoi package amasu semjari hai tare adugi training program amasu dum tawje but huziki di oina akhoi na hauri si class 8 tagi haure 6 tagi su dum hawe 6 tagi hauraga dum alu itri boba hai tare probably magi keno to akhoi gi bana my goal du yodri boda yes goal du yodri or ahan su dum hai tare 55 madam di life ki problem myam
tamngamdaba mi sijalakpa adagi paisa leitaba khotaba singba life ki problem uncertain over mayam sina mi se pangjan badu haita negative ocean badu kamaina reinvent to bana akhoi gi samna habda akhoi gi eagle sina masagi matu do phoidat charaga na ho na masa se muk nokthokhan bagi type ta akhoi gi my particular level my du kamaina hina nokthokhan gadage haina aduna ahan me amda sutum chathaje hai angang sitana mai brain develop toruna ba kana class pi gani ahan dana mind change toruna ba divert toruna ba phat ba nungai to me amda ko na ba ge dugumba tongan ba machahi matang dugi keno to hai bane ba ko training si natraga a promise na pi ri khudong jab sa maina lei hai bane adu masida khoi khangjeningi di just a promise hai ba company si da class 9 na tawbra natraga sigum masi na khoi na hojik si schooling tawbaga schooling tawba si class 3, 4, 5, 6, 7 schooling to was sahi mada 10 months adum chat khre duga a promise training people see individually magic school dana khoi gi institute to ina tawbra karamaina tawi well akhoi gi training to zabade akhoi school la chala ga sudum tawje akhoi gi kaino da nambo da laiba battle english school adu da sungarang nahan akhoi satra sing moi se ke haitare particularly 60 100 satra se moi se metric pekha lak pasida थाइना दगी मार्क फंगक्तबा खोलक्तबा सिंगसिन मर मोगा हदक पैखासी आइना याम गेन याम of the 60% चटपा ngamni काइनेगा हाइबा आयाम बसे अदुमाइ तौबा हाइतारे but के हाइतारे अदुना आई चलगा इसाना ट्रेनिंग तौ जरूरी हाइतारे छात्र सिंगदा ट्रेनिंग तौ मतम सिदा छात्र सिंगसिदा असै लारिक पानिंग दबा आइना सुम मोइगी वारी सुम तारक पा हाइतारे लारिक पानिंग द्रबा छात्र सिंगसि अखोगी अहिंग द तुमनिंग एना फुरि लौथो लाइक पाखलकपा yaure haidi thawai hena yausalakpa sense di ure behavior change adumaina lakpa haidi thawai hena yausalakpa adagi thauna hena yaukhalakpa moida adumaina adugi changes me amam lae haina adai ikai denaga kainom ojana kainom hangbudaga khumbangam daba se thoglaaga oina jagoi sadorakpa khokarakpa haidi life to thauna am yaura hingakpa adu school me amam da chalaga su tawje training se adagi office ta su dum chalaga training tawjagi medilane haina adu su adagi tantra adagi sipet isana chalaga ai training me amam bijagi haitare adagi ahangi singa hagana akogi public training program haina akogi 1 or 2 3 training programs 3 days training program sumai tawdana akogi haiba 3 days sida kamai tawdana akogi gyan insights knowledge techniques methods me amse piraga haitare aduga masana sizina zaraga amusung tungi laiba life to the haiba kuju khulai du sizina kamaina life se thingna gadage haina maina takse yam sing na kan da khoi gi tongan sahi age gi matung ina magi brain develop aduga ma ki ri ba nungai to mayam wakal nungai maroina anxiety wakal nungai to mayam su leini masi mayam si haiba promise haiba company si as a managing director boina tongan fam ni ram training pi aduga kano to we khoi gi mayam da su demonstrate haitare aduga khare hena khoina yamna company si most probably Manipur gi oinati ahan basu oigadoini aduga yamna khangna basu khara wali adu hena khangna ba sina kanai adu achievement se hoji boda kari leire aduga hena khangna mayam da khoina not only khoi gi advertisement ngakta ta ba isa phai ha ba ngakta ba hena mayam da paksana khangaga masi company si yamna kana ba company ni ne gaina haina ba ya ba kari thabak ti tawre adu achievement maroina sahi ahum sida na khoi gi oi ba kai leire well akhoi gi achievement se si mayam ga khangna na bagi matang sida akhoi seminar me amam pangthok che haitare training me amam adai akhoi music planning ama leiri every like kai da chalaga demonstration amam pi bagi adagi class the free enrollment mi se yahalaga akhoi class da yahalaga kamaina tawgadage adagi like kai da akhoi heni lauthokpa khotokpa or advertisement gi mathak tu da almai tawdana akhoi street plays ke ka me amam su tawsi khotse haina haidi me am da samdokna na ba adugi planning me amam su se chathajari haibtare tasira dugi mafam dugi sala ga khoi khara tawat tu khakdana tana hena plan ji kari le future plan just yam future ina ta ba hoji to bi ana develop tawna ba maroina samaj so society ta su na khoi na kana ba pi ba aduga na khoi company gi oina su hoji si sen hani company ma to ba si paisa sangi aduga ai wakhal loksing sangi maroina money power sini paisa yaudra di thabak to ba yadi masida na khoi na tawgadoi si kari hena mayam dagi fee karamaina loba structure si kamain loba aduga mayam da hena company si ki establishment aduga mayam da society su kana biba ani sidna koina kari right sigi balance ai ta balancing si kamai sigi matang sida yes company ama oina akoi we require money so akoi paisa da dum akoi fee amount dum lojai haje batar now fee amount si kamai tawjage hai matam sida aina mingonda commitment ama pijare that's my tawdana aina tamuba khanguba sina somda aina takraba matung da sijina raga karigumba kanaba ahongba poraba adu tadi ai fee do
adum isada thamse aina lawgur matungda aina ngasibo training talk pasida karigumba aina tawiba training sina karigumba aina haigiba commitment promise se piba ngamdraba I freeze 100% handokse yes 100% I training talk mi khudi makta loima adum haije yeah guarantee tawi have guarantee tawi I tell them 100% money back guarantee na that aina smai tawduna kainoma tawbu ngamni haiba ngamda tari ai mi gi paisa do kadi lawdino na khalle so admaina ai paisa do charge tawjade and aduga tasingna paisa si aina charge tawjaba si probably around 15,000 for 5 days charge tawbu yawe ai mamang the school training taw matamda adubu tasingna khogi akhoi mi je paisa piram dai sida wakhan he khanba hai sima lei hai tare but aina aigi car bu leiro the building bu saro adagi apawa mi mu oiro anything or yum da bu nungai tro yum je nungai na bu honaro adugi nungai ba mayam ama pona purak toy ba mi si ai hak ne I am the one responsible for buying my car, for making my family happy, for so many things. So high ba mi si fit oina lay by si ai ithau ne. Yes. So see, this is where khoi puthri da quite power ba missing. Whether Bill Gates or Facebook ki hangdori ba Mark Zuckerberg or Warren Buffett, moi se kya hani soi da bida larik ama ani hafta am da lotion bi moi ki commitment se no ma pana chilla su si se personal investment in a high. Si se moi soi de ba. So they invest themselves on knowledge. Aduna seminar yawuni khangde larik pa bani khangde most of the successful people say ayamba knowledge to invest away haita because knowledge gives the potential power tawngam bagi shakti do the real power is action but knowledge is tawhanbangam bagi shakti do aduna moi apam do tawrak pangam na bai damakta moi knowledge to invest away so I think what I feel is aigi training si yauraga live to ngasagi asha ina lairam pot sing do like I ba Japan chaningi China chaningi or sujallaga lairamba life to dagi training si yaw ga sa se khinga aga hena motivated hena excited oira aga thauna hena yawkhalaga poto yangna chengkhalaga amuk tang hingi ba life si hena nungai na hingba ta tadi I think it's a worthy investment yes I do investment to find yam ngai je wari sagado su yam leri adubu marak da yam tian tak ba break am logi break am yam thun anjar ke impact news bu ming ta dun review break up to mayam amuk na taram nok seri mi adom na ming tabi de impact talk to Manipur program ni hariba episode osida unazari basi Ngathem Khagemba motivator adu human psychology behavior enhance tar company Apromise company suki managing director amani adu makata na khoi gi Khagemba de mu khangin sing asai gi da khoina kitang mamu ta hoda bai tare company sina tawriba thabak thong sing sida mayam dagi kano kare hai tare feedbacks aduga just da koina paisa gi matang paisa ka sai haije buto paisa yaudra gati thabak si tawya roi dabrina yam less money aduga quality na good ohen ba sini bhoi mayam pamna Manipur si yamna high quality yamna highest oiba kano su leiba na tabrina resource kana to adubu tawbudabu maru oina company sina mayam da piri khudong sa pa sing si matang da khasang thabiyo aduga makha tab sung wari sasi okay so aina huji phawa training tok jarakpa officing or school sapa mayam sida mayam gi feedback ki matung ina first what they say is ai training say one of the best aina moi side gi feedback oina yam aina chawfok pe wana tabida but that's a feedback moina aina pibirak pa haitara that aina training si tawu matam sida yam phazai the way I conduct the training haitare ai attention ai focus and it ai wakhanda ai training si yaw matam da each and every individual ai training the yaw mi do hong de ya de haibagi wakhalon an khakta ai training tawse that just laaga hong da change sama pi de ya de right change sama pi de ya de that just laaga wangang ba khatang nataba that laaga taraga oh haib gi ba nataba but something power ga and moi da hong ba ma lakhi ba si ai ithong ne ba that's why akoi una ba ne ba natari wangang ba gi tage haitari Facebook I mean YouTube ta ta ba yai lari pa gi mayam am leiri ba but smaina I know the role say that somewhere somehow ma gi chalam ba mai kai du dagi ahong ba ma porak pai say this is my duty I believe I personally in logjai and sigi rewards me am am leiri haitare in sipeta training tong matam sida khoi moi taka hata ne Japan gi company dagi la aga khoi students in personality masan masaje handa ne yeng isana se handa na yeng bagi habit si laina magi type to sandu lay the same hidden potential me am the lothok pipa lothok pam sangi ba right I next school ang khakta changaga satra cham yang khaimuk training tong matam sida I ne question am khangjagi ba how many of you are smart in hangib around 110 students sida 150 exactly but how many of you are smart in a question am hangib only out of those 100 plus me tare lep khaleba and they said that
they believe masana masaje thajai ba smart oin remaining sida aina hange ba noi je lepkhat tri je smart oi de na khan bai ra na hange ba or na traga ai gi class se tan bagi ra thawai out bai ra kai mar because it was shock to see only 7 people standing up and then moina hais ke hagi matam sida they don't believe they moi smart oi na khan de now adugi wakhalon duna punsi se sum chatha bata ta di ma se smart oi de na khan bata ta di ma maths ta kyam hona doinu ma paikha thabda thawai kyam yauna thadori no that adumaina masaje handana uraga changjan doi oi tarati so sigi problem si mayam chauna lay the most important thing is akogi poor psychology haiba term haidi imung ama yam negative oiba ayam wangang na ise negative oina ngangna ba skai problem gi matang da ngangna ba adagi thawai nungai ta ba siwa mayam da sigi simba ayam stress and anxiety sida punjal laga leiba imung ang khakta gi chawrak pa ngang si akogi sumai chawrak pa ngang si adugi wakhalon do pura chatle manung da adu masana masase ngasai mark phangdren khalo or suppose mama pani khangdi mamanam ni khangdi snangon dai di namanam na heli namanabi na heli nangdi haite nangdi pangi sumaina tawbasina masana masagi worth and potential se sum hala sum chakhi adna khudam oina hai matam da akoi sangai festival da kana isai sangningi aina kaino duna hangi okay haite anchor duna kanam ku thangalakti si adum thobane ba pot se so sigi sumaina hingiba life se aduna akoi gi environment sina akoi feral children ina akoi gi sanga na yok pa sa angang macha se sanga na yok toiba lamhui na yok kiba angang kaina dina sihar kaina bi le koi jika sikandar raina india gi jaga ang khak tagi lamhui na yok kiba ma se chahi taruk surap matam da satan ba kangbu na jungle da lak ma cham sida ma se lamhui gi matung da angang am ina ba ma u ba moina दमोने चेंजल लगा तानरगा केव टू द ngасagi lamhui du tan thongna ba kana angang si leiram bani ba angang si lamhui gi type taw leram ba aidi makhong na chatlaga dagi plate taiga charga moise angang si da akoi afut pa sa pija matam si cha da ahing ba duin cha ba adina haidi environment sina akoi na tilliba jaga sina akoi se kyam influence tawgi has adina akoi na leiribe akoi na di khangdaba adubu akoi na hujik leiribe environment akoi gi family akoi society akoi friends sina akoi potential se positively influence to gitari tari na tari akoi se tabli akoi word se sum handa hale hajita tasina amamba mafam da mid ubugi kana balai taba usal laga leba nungai ba dugum bodu tasina pangtho gadi mamba dungal hanna bagi masa ma pibini haiba company amani haitare amrom da tasina kana human hidden potential ba laktho ga nang kai do wi ngamoi doino nang chu ngamam thoi mi chu ngami na haiba potu da class pi ka da mi si he na improve oina ba behavior adu se mai wakhal lausing ji he na improve oina ba yam tauri ba yam maruina da emphasis pi ni haitare adubu makhata na khoi khangin ngi se hojiki class kana to wi mong se na khoi na kara hetare mingon da noigi khoi class se tawrubagi keno se school da makhoi na hojiki company su yan khanga gati company su da khoi tawbiu haidana la ka doine hojiki ti yam initial stage da haitare khoi na demonstrate tawba ma hena mathau tai demonstrate means khoi gi mafam hamsala to yam kana ba pone adu hojik si admaina tawraga na khoina school da hena tawrib sin na khoina phase na tawbra na taka na khoi da khoi gi mama mapa sing tai da school gi authority board so kramaina masigi kramaina kana tawi no si kramaina na khoi company ko kramaina re khoi rules sai tare ko kari kai le akoi se akoina chalaga school da training me am tawi ba su yawe school chala tawi da moi even oja sing na uraga hai tare ai training do moi gi macha pura aga training to biu na tonga na lak pa su dum yawe adagi aina haiba ai training du yawgiba satra kharana pau se sandokhiba sumai tawdana ke haitare sumyam phabani khotpani aisu phagale khokale maina harga moi adum atopa site su dum pusalak su dum yawe haita and mostly akoi di husik chali se school institution da chatlaga akoi service si matang sidang anghalaga advertise tawga khanghalaga kai kaino tawri se kholi se amasung adu khangan jarga haitare school adumai tawga mayam se dum lai individually tawbu yawi atagi group oina tawbu yawi atai mass oina tawbu yawi 700 people 500 people dumaina tawbu yawi amtang da natragana around 150 class amagi type of 5-day training program numit mangani gi training program 3 days training program even there is a for 1 month training course haitare sumaina na akoi numit ama khatang sida mi hongan base habata numit ama khatang da akoi sigi angles mi hong bai se sigi angle si ani gi khenari ba gap se yam pi centimeter khara dane ba si khenari si
but sigi gap si akoina sum matam si sum sangdorok pai matumina sum chingthokpa ta tari after 1 month yam phak wangne khenai haba ta tari and just mioi ba hong by say by little steps momentum do lamjen tapna chelam badagi yang khalak bado adu khwai maru oide khoi gi hong age haibagi decision nama lak pase sine ba kuis a hong ba sidi thui hong ba lak pagi decision sine ba kuis si decision si kamaina porakadagi ago mioi bi se study tawraga mioi se needs taruk ni mioi ba se khoi gi aduni haise khoi need structure kaina khar lek jai haitare aduda khoi yengsin jarga khoi hainada ba pot se mi pam di hainada ba pot se mi tawde awaba anaba pot mi tawde mi pam de aduna magi hujik ki behavior duda kamai tawduna pain and pleasure in a neuro associative conditioning aina khoi technique ama sijinai haitare sigi technique sida mana nungaina khoi samna haib churup thakpa nungai ba kangbusi churup kamai thaloi tage haib kamai thadok tage churup thai ba dagi wakhan je thawai nungai tabi khotabi tawri ba adugi mong ma tawdo masana kamaina adu dagi thoklak han dagi na chingba dagi aki mioi ba ayamba aki bana ngamaga chatle haitare sigi wak ungam da pot ngatani akhoi chalai ri se haitare sungba ungam da but mioi ba mabu chalai ri ba pot sing si akhoi na thawang ki mang da pusal jerga o nang si sini sumai tawri ni hujik se haibadu khangan jaraga kamaina masana chum thok jaraga so that amuka adugi problem su laktar su masana correct tawraga ngamaga amusung magi hingi ba punsi do pena adai thawai nu aina adai problem thok tar su problem duna namhata bida masana ngamaga kamaina free oina akhoi samna have the Shahrukh Khan se mai mama pa pulap sigi haita lagi tre haita angang macha oi ngai da amai min machan pi ang khak le adu wana hingak pa mana puji adu am phau bungam mini ba KFC puthoi banu pa du chahi 65 adai da ma se hijera ge na magi note ama ijaba du numitu dagi ma si hong gi bani haidi mi khuting makta potential se lo yawe ba for example haying akhoi ima si aina karigumba ngasi lak manga porakta tari ai ima se lai roin hai se wari bu ai porakane ba compulsory namna hona gane adugi kano do mi khudim da instinct ti loi lai hai bane mapa matang sana sina da bani adu matang sina na bagi da a promise have company sina yam asoba khoi motivate to ba kano ma training ma lai hai bane ba adu bu yamna matam su yamna laisalaktre yam tiantak na loisalak pasida company sina kari khoi gi Manipur as a society, Manipur society da duga Manipur ki financing da kari yam kari message kari company si ba kari yam ka message at pibiram. Well, from Apromise ay site tagi akoy gi car nung adagi building nung ding si akoy mayamang da car phaba thauba building phajana saradi mayam na respect tawi adugi di akoy phajana honai haitare but most importantly akoy gi wakhan si khan basida kamaina karamba khansi karamba khaloi sige amasung sigi matang sida su akhoi daita phasana lehaningi haina parents me am da adagi because this brain is everything this thought 60,000 thoughts of which 60,000 thoughts kale of which 60,000 thoughts the 77% are negative haitar and the environment is entirely Facebook the negative ngatani so it is very important that ai kai wakhan khallige hujik amasung kari khange kari khaloi sige haibagi decision du lepaga life se adumaina chathabi ba sidai sida daita yam chauna lehani and atumai torga adum ahong basu mayam am lakani haina ai tumain haisani yam nungai se khoi gi khoi Ngathem Khagemba ko unaraga Apromise cyber company sina tori basi ko mayam da kari haitare khari hena mayam da losan dana lariba talenting hidden talenting ase lokthok piraga hena improve oina ba life te hena improve oina na badugum na ba mating piriba aduga mayam da training piriba dum na company magi khoi gi MD Managing Director hoi Ngathem Khagemba unazara wari sabjam nungai jai loina na matang sida ngasigi dandi ngasigi oina di impact talk to Manipur gi program asi losin jare mi eng tabiri ba khwai pun bati ki kaina na ya thang ni jari thank you all